All Manipur Hill Areas Acquisition Chief Rights Act 1967 mapung phana chatnadana leiriba asigi matang da state asigi chief minister ga wari shanaragani haina Manipur ki governor Anusya ikena thajaba pirakle haina RPI Athawale ki national general secretary Maheshwar Thounaojam na phongdorakli wafam asing asi maha governor ga ras babanda unaruraba matungda paumi singda phongdoklambani paumi singa unaba aduda Maheshwar Thounaojam na hai state asida thokliba irang asigi matang da ngasi governor ga unakhe unaba aduda hereditary Chief Manship ki chatnabi leitana ba puthokiba All Manipur Hill Areas Acquisition Chief Rights Act 1967 mapung phana chatnadriba asigi matang da state asigi Chief Minister ga wari shanaragani haina governor na thajaba pirakle sagai khudingi lalhau luf lingkhatuna cookie singi lalhau luf nifuga mangarom leiriba ase hereditary Chief Manship ki chatnabi leibanani democracy chatpa leibak amada masi lehaloi hairabadi All Manipur Acquisition Chief Rights Act 1967 mapung phana chana hanba mathau tai haina governor da paudom lamki haina mahangna phongdokhe Maheshwar Thounaojam na makata na hai tha mapal henjilaklaba lan asida suspension of operation suda leiriba cookie khulai paiba singna chawna saruk yaba maramna su chatnariba asi handokna ba governor da takshin khe mapan lamdagi narol da changlakhiba chin cookie singna Pangliba ST status ase Article 342 gi matung ina nokthokna ba wafam phongdokpada governor gi maikaidagi hiramasigi matangda committee ama semnaba CM da haiba leire laingak amadi mari leinaba sing puna faminaduna hiramasigi matangda honagani haina so thajaba pirakle haikibaga loinana relief camp yauna red zone da leiri bam hairoi khudingmak mai masin tambada laingak ki maikaidagi ahen biting changbinaba so hairam ki haina makna makha takhe leiriba education sector sidasu soidanaba madam gi site tagi su khita initiative hena lawirangani adu hena lauraga makoigi akoigi angang sing future education sector sida kanita soidanaba full backup 100% backup only not for relief camp da leiba su leire adu matungda red zone da leiba akoigi loising loya da leiba chingkhung singya da leiba ngasi karum kanda ki sing kapthara katano khangdana leiriba jaga sing sidasu makoi sing su yam effective on leiriba ne da makoi sing su fully backup bibi mathau tai haidasu haizarami aduna leiriba akoi manipur situation se kita initiative laura kanda yamna tuna manipur se tangdu laitana leinabam ta hona minasi mapan akoina community amadangi natraga amadagi wari na tsd illegal immigrants mapan changjala abani makoina pari pulai se yamna sophisticated weapon oira bani aduna sigi myam se akoi thama pan henjala gabne mayam se khamtheng na ware sigi solutions yam tuna problem hona minasi na jaizaram